ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯖꯔꯤꯕ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯚꯥꯏꯀꯤꯡꯁ ꯚꯥꯜꯍꯥꯂꯥ ꯁꯤꯖꯟ 3ꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛꯇꯨꯅꯤ꯫ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤ ꯒ꯭ꯔꯤꯟꯂꯦꯟ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯍꯧꯔꯦ꯫ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯃꯥꯏꯊꯣꯡꯗ ꯋꯥꯈꯜ ꯁꯣꯛꯄꯒꯤ ꯃꯃꯤ ꯇꯥꯔꯕ ꯚꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯅꯤꯄꯥ ꯑꯃꯈꯛ ꯎꯔꯤ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯔꯤꯛ ꯗ ꯔꯦꯗ, ꯃꯍꯥꯛꯁꯤ ꯐ꯭ꯔꯦꯗꯤꯁ ꯑꯃꯗꯤ ꯂꯤꯐꯀꯤ ꯃꯄꯥꯅꯤ꯫ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯄꯜꯂꯕꯗ ꯃꯍꯥꯛ ꯈꯔ ꯁꯥꯎꯒꯟꯕ, ꯈꯔ ꯐꯤꯡꯕ ꯃꯤ ꯑꯣꯏꯕꯅ ꯀꯦꯗꯒꯠꯇ ꯂꯩꯔꯤꯉꯩ ꯃꯈꯨꯠꯇ ꯃꯤ ꯃꯌꯥꯝ ꯁꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯔꯥꯜ ꯑꯣꯏꯅ ꯀꯦꯗꯒꯠꯇ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯅꯕ ꯇꯧꯔꯛꯄꯗ ꯃꯥ ꯀꯦꯗꯒꯠꯇꯒꯤ ꯃꯥꯕꯨ ꯌꯥꯕ ꯃꯤꯑꯣꯏ ꯈꯔꯒ ꯆꯦꯜꯂꯛꯇꯨꯅ ꯒ꯭ꯔꯤꯟꯂꯦꯟꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯂꯤꯐ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯨ ꯃꯐꯝꯁꯤꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯥ ꯍꯧꯖꯤꯛ ꯅꯨꯡ ꯉꯥꯛꯇ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯍꯟ ꯆꯪꯂꯕ ꯑꯁꯤꯕ ꯖꯤꯕ ꯑꯃꯗꯒꯤ ꯈꯔ ꯐꯔꯤꯕ ꯃꯅꯨꯡꯒꯤ ꯄꯥꯠꯁꯤꯡ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏꯅ ꯆꯥꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯁꯤꯔꯤꯕ ꯖꯤꯕꯁꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯉꯥ ꯆꯥꯗꯨꯅ ꯍꯤꯡꯖꯕ ꯁꯦꯜ ꯍꯥꯏꯔꯤꯕ ꯖꯤꯕꯗꯨꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯒ꯭ꯔꯤꯟꯂꯦꯟꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤ ꯉꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯖꯤꯕꯁꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯔꯤꯛ ꯁꯥ ꯃꯆꯦꯠ ꯈꯔꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯃꯥꯅ ꯉꯥ ꯐꯥꯅꯕ ꯊꯥꯔꯨꯕ ꯐꯦꯃꯤꯂꯤꯁꯤ ꯍꯤ ꯃꯆꯥ ꯑꯃꯗ ꯍꯜꯂꯛꯂꯤ꯫ ꯑꯦꯔꯤꯛꯅ ꯈꯔ ꯁꯥꯎꯔꯞ ꯌꯦꯡꯗꯨꯅ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯖꯍꯥꯖꯇꯨ ꯁꯃꯨꯗ꯭ꯔꯗ ꯂꯨꯞꯍꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯪꯂꯤ꯫ ꯅꯤꯄꯥꯁꯤꯁꯨ ꯑꯦꯔꯤꯛꯇ ꯈꯔ ꯀꯤꯔꯞ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯥꯁꯤꯡꯗꯨ ꯐꯥꯅꯕ ꯇꯥꯟꯅꯕꯗ ꯀꯪꯐꯥꯟꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯆꯠꯊꯣꯛꯎꯔꯦ꯫ ꯃꯗꯨꯗ ꯑꯆꯧꯕ ꯏꯊꯠꯁꯤꯡ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯔꯝꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯝꯂꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯏꯆꯥ ꯑꯅꯤꯁꯤ ꯄꯨꯗꯨꯅ ꯍꯤ ꯃꯆꯥꯁꯤꯗ ꯍꯜꯂꯛꯄꯅꯤ꯫ ꯉꯥꯁꯨ ꯑꯁꯤ ꯈꯛꯇ ꯐꯥꯔꯛꯏ ꯍꯥꯏꯗꯨꯅ ꯑꯦꯔꯤꯛꯇ ꯉꯥ ꯈꯔꯁꯤ ꯄꯤꯁꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯑꯦꯔꯤꯛꯅ ꯃꯗꯨ ꯑꯩ ꯂꯧꯔꯣꯏ, ꯃꯌꯥꯝ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯧ ꯍꯥꯏꯔꯝꯂꯒ ꯑꯦꯔꯤꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯒ꯭ꯔꯤꯟꯂꯦꯟꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯄꯣꯔꯛꯈꯤꯕ ꯉꯥ ꯈꯔꯗꯨꯅ ꯌꯦꯟꯅꯗꯨꯅ ꯆꯥꯕ ꯐꯪꯗꯕ ꯀꯨꯏꯔꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯅꯗꯨꯅ ꯆꯥꯕꯁꯤ ꯎꯕꯗ ꯑꯦꯔꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯤ ꯌꯦꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯉꯥꯡꯅꯕꯗꯒꯤ ꯇꯥꯕꯅꯤ ꯅꯨꯄꯤ ꯈꯔꯗꯤ ꯃꯐꯝꯁꯤꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯂꯥꯛꯄ ꯖꯍꯥꯖꯁꯤꯡ ꯂꯥꯛꯂꯒꯗꯤ ꯅꯣꯔꯋꯦꯗ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯔꯤꯛꯅ ꯍꯥꯏꯔꯤ꯫ ꯃꯗꯣ ꯋꯥꯔꯤꯅꯤ, ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯅꯔꯛꯇꯕꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤ ꯃꯥꯌꯣꯛꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤ, ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯖꯜꯂꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯒ꯭ꯔꯤꯟꯂꯦꯟꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯉꯥ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯗꯨꯕꯨ ꯈꯔ ꯂꯥꯞꯅ ꯆꯠꯊꯣꯛꯇꯨꯅ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯁꯨ ꯖꯍꯥꯖ ꯁꯥꯅꯕ ꯎ ꯑꯆꯧꯕꯁꯨ ꯍꯧꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤꯅ ꯈꯟꯅꯔꯛꯂꯤꯕꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯑꯁꯥꯎꯕ ꯑꯃ ꯂꯩꯕꯗꯒꯤ ꯗꯟꯗꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯑꯦꯔꯤꯛꯅ ꯃꯥꯅ ꯉꯁꯥꯏ ꯄꯣꯔꯛꯈꯤꯕ ꯄꯨꯝꯊꯔꯕ ꯁꯥ ꯃꯆꯦꯠ ꯃꯆꯦꯠꯁꯤ ꯀꯛꯇꯨꯅ ꯀꯦꯟꯗꯟꯗ ꯌꯥꯏꯗꯨꯅ ꯌꯥꯎꯔꯤꯕ ꯍꯟꯁꯤꯡꯁꯤ ꯂꯧꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤ, ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡꯕꯁꯤ ꯌꯥꯝ ꯄꯥꯝꯕꯅꯤ꯫ ꯃꯥꯅ ꯈꯪꯉꯤ ꯑꯩ ꯅꯣꯔꯋꯦ ꯑꯃꯗꯤ ꯑꯥꯏꯂꯦꯟꯗ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯊꯟꯇ ꯍꯤꯡꯍꯧꯕꯁꯨ ꯉꯝꯂꯣꯏ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯁꯨꯡꯆꯠ ꯆꯠꯇꯦ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯦꯟꯗꯟꯗ ꯌꯥꯏꯔꯤꯕ ꯁꯥ ꯃꯆꯦꯠꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯄꯤꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ, ꯍꯣꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯆꯨꯝꯕ ꯌꯥꯏ, ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯂꯝꯁꯤꯡꯒꯤ ꯀꯔꯕꯥꯔꯋꯥꯂꯥꯁꯤꯡ ꯌꯧꯔꯛꯄ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤ ꯃꯐꯝꯁꯤꯗ ꯀꯔꯕꯥꯔꯋꯥꯂꯥꯁꯤꯡ ꯂꯥꯛꯂꯒꯗꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯤꯡꯌꯪꯁꯤ ꯇꯦꯕꯜꯁꯤꯗ ꯊꯥꯡꯒꯠꯂꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯔꯤꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤꯗꯤ ꯖꯍꯥꯖꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯖꯒꯥꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯐꯝꯁꯤꯗ ꯔꯤꯁꯣꯔꯁ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯂꯥꯛꯂꯒꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯒ ꯖꯍꯥꯖꯇꯨ ꯃꯨꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯒ꯭ꯔꯤꯟꯂꯦꯟꯁꯤꯗ ꯍꯤꯡꯕ ꯌꯥꯝ ꯋꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯕ ꯃꯇꯨꯡ ꯑꯦꯔꯤꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯧꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯄꯤꯌꯨ, ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯤꯌꯥꯝ ꯑꯃ ꯇꯣꯡꯕ ꯖꯍꯥꯖ ꯑꯅꯤꯈꯛ ꯂꯥꯛꯄꯁꯤ ꯎꯔꯦ꯫ ꯃꯁꯤ ꯎꯕꯗ ꯑꯦꯔꯤꯛ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯍꯤꯊꯥꯡꯐꯝꯁꯤꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁ ꯑꯣꯏꯔꯝꯂꯦ꯫ ꯐ꯭ꯔꯦꯗꯤꯁꯅ ꯃꯄꯥꯕꯨ ꯂꯥꯞꯅ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯔꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯑꯦꯔꯤꯛ ꯃꯆꯥꯅꯨꯄꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯍꯔꯥꯎꯅ ꯂꯥꯎꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯅꯔꯨꯔꯕ ꯃꯄꯥ ꯃꯃꯥ ꯎꯅꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗ ꯃꯄꯥ ꯑꯦꯔꯤꯛꯅ ꯐ꯭ꯔꯦꯗꯤꯁꯇ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ, ꯕꯥ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏ ꯌꯣꯝꯁꯕꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯅꯧꯕ ꯂꯩꯐꯝ ꯑꯃ ꯊꯤꯔꯛꯄꯅꯤ, ꯃꯌꯥꯝꯁꯤꯒꯤ ꯂꯤꯗꯔ ꯑꯩꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤꯗ ꯑꯦꯔꯤꯛꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯒꯠꯇꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯇꯥꯟꯖꯥꯁꯤꯗ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯆꯥꯅꯨꯄꯥ ꯍꯦꯔꯜꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯒꯤ ꯃꯃꯥꯗꯤ ꯑꯉꯥꯡꯁꯨ ꯅꯠꯇꯅ ꯃꯃꯥꯁꯦ ꯃꯌꯥꯝꯒꯤ ꯂꯤꯗꯔꯅꯤ, ꯑꯊꯧꯕ ꯋꯥꯔꯤꯌꯔꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯦꯔꯤꯛꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯗ ꯅꯣꯟꯊꯗꯨꯅ ꯍꯥꯏꯔꯤ, ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯌꯨ, ꯅꯪꯅ ꯀꯅꯥ, ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯍꯦꯔꯜꯅ, ꯑꯩꯒꯤ ꯏꯃꯤꯡ ꯍꯦꯔꯜ ꯍꯦꯔꯜꯁꯟ꯫ ꯐ꯭ꯔꯦꯗꯤꯁꯅꯁꯨ ꯕꯥꯒꯤ ꯅꯁꯨꯅꯤ ꯍꯥꯏꯅ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯔꯤꯛꯅꯁꯨ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯌꯣꯝꯁꯕꯣꯛꯀꯤ ꯃꯤꯌꯥꯝꯁꯤ
taram taram oktuna mafamsida lainingai leiba yabagi ayaba pikre mathangi sindana Greece ki Corfu harba city sida lagle masida leaf erection yoksalaktuna mana pairaba map machetugi madu yeklakhiba mapudu koithi thiri masida tanja chana leaf su nipa si thengnare nipa si mamingna Gelinicus kawi hojik Gelinicus na leaf mayumda pudu laklaga mana yektuna thamliba map mayam si yengali masida leaf na adom ni mafam mayam si direct chatlurabara hangli Gelinicus na chatte nang agi yumgi mamangda leiriba lamsi urabara masidgi hena ay atopa mafam chatri aduba ay laiba phabadi ay hojik leiriba Corfu hariba mafam si sangsar sida leiriba jaga jaga singdagi miyam ama koiba lakpham jaga ni leaf hojik Gelinicus ki ka sid koyeng yengpada asaba nga makhal khara decoration gi oina thambasi ure Gelinicus na nang madugi nga do masakangbra leaf na khangi masidi aying jaga da leiba ngani aina Greenland da leiringai mayam ama phakrabani hojik Gelinicus na leaf na porakhiba map machetu yengduna hairi mani masigi map si aina yekhibani matamdi yam kuire aina masigi map macheche chahi kya gi mamangda hi hon mani pa mata sinakhibani nangdi masi kai dagi phangi bano haina hangli leaf na Sicily hariba mafam dugi library amada leiramba sakhangdriba sangsar haina ming thonba laik tu da yaurambadagi aina paisanduna porakpani Gelinicus na adurabdi hayo leaf nang hojik map sidagi khangning ni bisi karino leaf na aina khangning ni bisi maru map si karamba jaga gi map no haibaduni Gelinicus na nangi motadi masida uriba mafam si karamba jaga ni haina khalli leaf na aina khanbadadi somna kanda uriba jaga sina ai pokna pham lamdam Greenland ni haina khalli aduga somda uriba sina aina ngang oringai babaga nga phaba chatpada lapna ukhiba mafam duni haina khalli aduna aina hojik khangning ni bisi somna kanda leiriba lamse tasengna makki leibra habadu nangodagi khangba pami Gelinicus na ngakpi gani maru nangna hangiba wangdu gi paukumde ai piba ngamoi leaf na karino haibi ribsibo map si adom na yekhi habidane Gelina hoi masibuda aina yekhibani masina taba atop top mayam so aina yi leaf na nang tasena mafam si lei leite habadu khangde habadina mafam si gi maramda khangba migidi nangna hana thengna krabra Geli su thengna de haina ngakno makle wafam si leaf khara ngakna adurabdi marup nangna map si karam wakandagi sakatlaga yekhibano Gelina masigi paukum hek pige tawbaga makoini makchak chana ba korakpadagi leaf na pamle ba paukum si phangkidre mathangi sindana Greenland da muglakli masida Yomsbok tagi lakliba Fredis ki miyo singchina makoina chana thakna ba pori ba mayam si godown amada paichanna ba honari masida stick na uda angang ani ma mabuk yam lamna chana ba ni bisi ure stick na su angang ani sida nga kangba ni pibada angang ani si yam harawna chen ki bisi ubada stick na su khangle mafam si chana thakna ba pochai watle habisi hoji makoigi chana thakna thamliba godown si solo na ba tawringai hana Greenland sida leramba Fredis ki mapa Eric ki lani amana so si londra su yagani Eric na makoida godown si sangna ba tharakpani hairagli adubu stick hoina nupa sina haiba si thajade aduna so si lo chalamlaga dumak thamamle somdana Fredis na papa Eric ta mar Norway amadi Yomsbok lomda thengnarakpa tawdoksing wari liduna loina tamkre aduga aroibada makoina laklibasi mafam sidagi kalen thana loidringai inau no balam ma thina bagi damak chatkhigedabani hairi wafam sida Fredis ki mama pa haibadi Eric amadi magi nupi siga ngagle haibadi makoina khalluribadi machanupi na laklibasi mafam sida lengdana leinabagi damak laklibara haina khallubani adubu oiramdre matam kharagi oiramle masida Eric na Fredis nang namo hujik thigi khalliba lamdu karamba lamno masida Fredis na su mayamba leaf na matamama angang oiringai hairamba ningthi jaraba lamdu thigani hairi adubu mapa Eric nadi lamdu mana thiba yaba thirabani phangba kauba leite madu leaf ki wakhanda uba lam oiramgani hairi mathangi sindana England gi London city da lagle masida King Canute lam gi phamnai ba kharaga wari watai sari bawari sina hojik England gi jaga jaga kharada church khara sana ba hotna gadawri madu gi damak watanaribani masida ni pamana makhoi gi lamda su church sama sabiyo haiduna sagadaba mafamdugi patasi King Canute pisalagle adubu King Canute che se makhutna lawba ngamdre ma thak nikduna tawphom khangna leiri masibu magin pirani imana khangmadagi nipasina pirakliba patasi mano na paikre tasengbagi di King Canute hau masada anabam leirabane makhut masalo na pangjalle masi mayamdadi khangan ba tawdri masigi matung King Canute imungda changtuna magin pirani imada wakhanungai tan hairi hojik aina sasan tawriba lamsingdi nongmagi mapangal kanba hengkalagli aduga aiga changna nongmagi sum sonjalagli mamangai aina pangal pharingai
ꯑꯩꯒꯤ ꯆꯥꯎꯔꯕ ꯁꯤꯡꯖꯪꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯛꯅꯕ ꯀꯌꯥꯒꯤ ꯃꯀꯣꯛ ꯀꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯦꯖꯦꯠ ꯑꯃꯐꯥꯎ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯅꯤ ꯏꯃꯥꯅ ꯃꯄꯨꯔꯣꯏꯕꯗ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ, ꯁꯤꯡꯖꯪ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯏꯕ ꯉꯝꯕꯅꯤ, ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯊꯥꯡꯒꯠꯄ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯁꯥꯁꯟ ꯇꯧꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯥꯎꯕ ꯊꯧꯅꯥ ꯂꯩꯕ ꯃꯤ ꯈꯛꯇꯅ ꯉꯝꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯗꯤ ꯑꯗꯣꯝꯒꯤ ꯈꯨꯠꯁꯤꯗ ꯌꯥꯎꯕ ꯅꯠꯇꯦ, ꯑꯗꯣꯝꯒꯤ ꯃꯤꯡꯆꯠ ꯑꯃꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯅꯤ, ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡꯁꯤꯅꯤ꯫ ꯀꯤꯡ ꯀꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ, ꯑꯩꯅ ꯃꯇꯝ ꯑꯃ ꯏꯪꯂꯦꯟꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯅ ꯈꯪꯖꯔꯦ, ꯑꯩ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ꯫ ꯄꯣꯞꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯨ ꯌꯥꯝ ꯆꯨꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯤꯗꯨ ꯏꯆꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯟꯇꯣꯛꯄꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯦꯟꯃꯥꯔꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯀꯅꯨꯠꯀꯤ ꯃꯄꯥ ꯐꯣꯛꯕꯥꯠꯅ ꯒꯣꯗꯋꯤꯟꯗ ꯍꯥꯏꯔꯤ, ꯒꯣꯗꯋꯤꯟ, ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ꯫ ꯒꯣꯗꯋꯤꯟꯅ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯐꯣꯛꯕꯥꯠꯅ ꯃꯈꯥ ꯇꯥꯔꯤ, ꯏꯆꯥꯅꯨꯄꯥ ꯀꯅꯨꯠꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯝꯕꯗꯒꯤ ꯈꯪꯂꯦ, ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯀꯅꯨꯠ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯃꯄꯥꯡꯒꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯊꯔꯦ ꯍꯥꯏꯅ꯫ ꯑꯩꯅ ꯈꯟꯕꯗ ꯃꯥꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯒꯗꯤ ꯃꯊꯪꯒꯤ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯧꯒꯗꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯀꯅꯨꯠ ꯑꯃꯗꯤ ꯏꯃꯧ ꯑꯥꯜꯒꯤꯐꯨꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯏꯪꯂꯦꯟꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯔꯤꯕ ꯔꯥꯅꯤ ꯏꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯁꯨ ꯐꯝꯗꯨ ꯄꯤꯅꯤꯡꯗꯦ꯫ ꯃꯈꯣꯏꯅꯤꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯤꯕ ꯍꯥꯕꯗ ꯀꯅꯨꯠ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯁꯨ ꯆꯍꯤ ꯅꯧꯔꯤ꯫ ꯑꯗꯨꯅ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯖꯔꯤꯕ ꯍꯥꯜꯐꯨꯠꯇꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯤ, ꯏꯄꯨꯕꯣꯛ, ꯅꯪꯁꯦ ꯑꯊꯧꯕ ꯚꯥꯏꯀꯤꯡꯁꯅꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝ ꯆꯍꯤ ꯌꯥꯝꯃꯦ, ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯉꯥꯡꯊꯣꯛꯏꯗꯨꯒ ꯆꯍꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯐꯣꯛꯕꯥꯠ ꯃꯁꯨꯡꯄꯥꯗ ꯑꯣꯟꯁꯟꯗꯨꯅ ꯃꯌꯥꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯤꯒꯠꯇꯨꯅ ꯅꯣꯛꯁꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯒꯣꯗꯋꯤꯟꯅꯁꯨ ꯐꯣꯛꯕꯥꯠꯀꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯅꯤꯡꯗꯕꯗꯒꯤ ꯍꯥꯜꯐꯨꯠ ꯃꯐꯝꯁꯤꯗꯒꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭रीꯁꯀꯤ ꯀꯣꯔꯐꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯒꯦꯂꯤꯅ ꯂꯤꯐꯇ ꯃꯥꯅ ꯌꯦꯛꯇꯤ ꯌꯦꯛꯂꯕ ꯋꯥꯜꯗ ꯂꯣꯠꯁꯟꯗꯨꯅꯗꯤ ꯊꯝꯂꯤꯕ ꯁꯪꯁꯥꯔ ꯄꯨꯝꯕꯒꯤ ꯃꯦꯞꯁꯤ ꯃꯊꯪ ꯃꯊꯪ ꯍꯥꯡꯇꯣꯛꯇꯨꯅ ꯎꯠꯂꯛꯂꯦ꯫ ꯃꯁꯤ ꯎꯕꯗ ꯂꯤꯐ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯐꯥꯎꯖꯗꯨꯅ ꯃꯦꯞꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯅ ꯆꯠꯂꯨꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯃꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯖꯔꯒ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯂꯤ꯫ ꯒꯦꯂꯤꯅ ꯑꯃꯨꯛ ꯃꯦꯞꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯂꯃꯥꯏ ꯑꯃꯃꯨꯛ ꯐꯥꯛꯇꯣꯔꯛꯇꯨꯅ ꯃꯁꯤꯗ ꯎꯔꯤꯕ ꯁꯪꯁꯥꯔꯁꯤꯡꯁꯤꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯈꯪꯅꯗ꯭ꯔꯤꯕ ꯂꯝꯁꯤꯡꯅꯤ꯫ ꯂꯤꯐꯅ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯕꯨ ꯂꯣꯠꯁꯟꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯒꯦꯂꯤꯅ, ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯛꯂꯤꯕ ꯃꯦꯞꯁꯤꯗ ꯅꯧꯅ ꯎꯔꯤꯕ ꯂꯝꯁꯤꯡꯁꯤꯗꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯆꯔꯆ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯎꯈ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯌꯦꯛꯄ ꯃꯦꯞꯅꯤ ꯍꯥꯏꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯔꯤꯕꯅꯤ꯫ ꯂꯤꯐꯅ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯅꯤ ꯀꯩꯅꯣ? ꯒꯦꯂꯤꯅ, ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯃꯦꯞꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯑꯣꯏꯍꯜꯂꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯦꯞꯁꯤꯡꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯁꯦ꯫ ꯂꯤꯐꯅ ꯍꯧꯖꯤꯛ ꯃꯦꯞꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯅ ꯆꯠꯂꯨꯕ, ꯃꯥꯅ ꯌꯧꯔꯨꯕ ꯂꯝꯁꯤꯡꯒꯤ ꯖꯒꯥꯁꯤꯡꯁꯤꯗ ꯃꯥꯗꯨꯅ ꯌꯦꯡꯖꯔꯒ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯑꯩ ꯔꯁꯤꯌꯥꯗꯒꯤ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯒꯦꯂꯤꯅꯁꯨ ꯁꯣꯝꯗ ꯂꯤꯐꯅ ꯄꯣꯔꯛꯈꯤꯕ ꯃꯦꯞ ꯃꯆꯦꯠꯁꯤ ꯃꯥꯒꯤ ꯆꯥꯅꯕ ꯖꯒꯥꯗ ꯅꯞꯁꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯂꯤꯐꯅ ꯈꯟꯈꯤꯕꯗꯨ ꯆꯨꯝꯃꯦ꯫ ꯍꯥꯏꯕꯗꯤ ꯃꯦꯞ ꯃꯆꯦꯠꯁꯤꯗ ꯌꯥꯎꯔꯤꯕ ꯂꯝ ꯃꯆꯦꯠꯁꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯖꯒꯥ ꯑꯣꯏꯔꯝꯂꯦ꯫ ꯒꯦꯂꯤꯅ ꯂꯤꯐꯇ ꯍꯥꯏꯔꯤ, ꯃꯔꯨꯞ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ, ꯑꯗꯣꯝꯅ ꯄꯣꯔꯛꯏꯕ ꯃꯦꯞ ꯃꯆꯦꯠꯁꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯖꯒꯥ ꯑꯣꯏꯔꯝꯂꯦ꯫ ꯂꯤꯐꯅ, ꯑꯗꯨꯔꯕꯗꯤ ꯃꯁꯤꯗ ꯃꯩ ꯃꯩ ꯆꯤꯡꯂꯤꯕ ꯂꯥꯏꯟꯁꯤꯡꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯠ ꯑꯣꯏꯒꯗꯧꯔꯤꯕꯔꯥ? ꯒꯦꯂꯤꯅ, ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯠ ꯅꯠꯇꯦ, ꯁꯃꯨꯗ꯭ꯔꯒꯤ ꯏꯆꯦꯜꯅꯤ꯫ ꯃꯩꯁꯤꯡꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯏꯁꯤꯡꯁꯤꯡꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯦꯜꯂꯤ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕꯅꯤ꯫ ꯂꯤꯐꯅ, ꯒ꯭ꯔꯤꯟꯂꯦꯟꯗꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤ ꯅꯣꯡꯆꯨꯞꯇꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯊꯣꯛꯏ꯫ ꯒꯦꯂꯤꯅ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯨꯛ ꯌꯦꯡꯉꯨ, ꯃꯁꯤꯗꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤ ꯅꯣꯡꯄꯣꯛꯇꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯤꯕꯅꯤ꯫ ꯂꯤꯐꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯈ꯭ꯔꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤ ꯏꯆꯦꯟ ꯍꯣꯡꯍꯟꯕ ꯉꯝꯂꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯏꯆꯦꯟꯁꯤꯒꯤ ꯊꯦꯡꯖꯟꯐꯝ ꯖꯒꯥ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇꯕꯔꯥ? ꯒꯦꯂꯤꯅ, ꯆꯨꯝꯃꯤ, ꯍꯣꯏ ꯂꯩꯐꯝ ꯊꯣꯛꯏ, ꯃꯗꯨ ꯃꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯤꯐꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯈꯤ ꯍꯥꯏꯔꯤꯕ ꯅꯣꯡꯆꯨꯞꯂꯣꯝꯗ ꯂꯩꯔꯤꯕ ꯂꯝꯁꯤ ꯄꯨꯊꯣꯔꯛꯂꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒꯅ ꯑꯃꯦꯔꯤꯀꯥꯅꯤ꯫ ꯃꯁꯤ ꯎꯕꯗ ꯂꯤꯐ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ, ꯃꯆꯤꯟꯗꯁꯨ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯈꯤꯕ ꯂꯝꯗꯨ ꯑꯩꯒꯤ ꯋꯥꯈꯜ ꯅꯠꯇꯦ, ꯇꯁꯦꯡꯅ ꯂꯩ ꯅꯠꯇ꯭ꯔ ꯃꯔꯨꯞ? ꯃꯁꯤꯒꯤ ꯂꯝꯁꯤ ꯑꯩꯅ ꯎꯈ꯭ꯔꯕꯅꯤ, ꯑꯅꯧꯕ ꯁꯪꯁꯥꯔꯁꯤ ꯎꯈ꯭ꯔꯕꯅꯤ꯫ ꯒꯦꯂꯤꯅ, ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯂꯤꯐꯅ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯔꯨꯞ?
lamsi nangi map sida direct yaurabasidi gelina natte madu proof leba map natte madu buta sengna lei haiba khangtok ya haragadi kana gumba machatuna thidokadabani masiri supna khaki chejeni mathangi sindana constelino palom dong lagle masida heral jaga amadu wakan khanduna mathanda leptur leiringai mangonda yeng thiriba general mania changchalakuna karyamna duna hairi Viking singing tho oiriba dombu nanai maniana bhakti uchari general mania ga siwa karyamna ba thong sida heral khara saurap nangna su khangwani khalli general nangge adu mi usitabgi thongdu aina yaningde pamde haibisi general maniana makhatari hojikte khogi constelino pallamdamsi hanadagi hena shanti leiba nungayai fa vibe du oire masi pumna maksi nangna ꯑꯩꯈꯣꯏꯒꯤ king Romanosꯇ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤꯅꯤ ꯍꯦꯔꯜꯅ ꯑꯩꯈꯣꯏꯒꯤ king Romanos ꯃꯥ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗꯒꯤ ꯑꯩꯅꯁꯨ ꯒ꯭ꯌꯥꯟ ꯃꯌꯥꯝ ꯑꯃ ꯇꯥꯟꯖꯟꯕ ꯉꯝꯖꯔꯦ ꯃꯈꯥ ꯇꯥꯅ ꯇꯥꯟꯒꯗꯕ ꯈꯔꯁꯨ ꯋꯥꯠꯂꯤ ꯍꯥꯏꯖꯜꯂꯛꯂꯦ ꯃꯁꯤꯗ ꯍꯦꯔꯜꯅ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯅꯤ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄ꯭ꯔꯕꯞ ꯇꯥꯟꯊꯣꯛꯅꯤꯡꯂꯤꯕ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯈꯔ ꯁꯥꯎꯔꯞ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯍꯥ ꯍꯦꯔꯜꯅ ꯑꯩꯅ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜꯁꯤꯗꯒꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯈꯤꯒꯅꯤ ꯃꯗꯨ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯑꯃꯗꯤ ꯇꯥꯟꯕ ꯉꯝꯒꯗꯕ ꯂꯩꯇꯦ ꯍꯥꯏꯔꯝꯂꯒ ꯍꯦꯔꯜ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯊꯃꯣꯏ ꯆꯥꯛꯅ ꯁꯥꯎꯅ ꯂꯩꯍꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯔꯤꯟꯂꯦꯟ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗ ꯃꯐꯝꯁꯤꯒꯤ ꯂꯨꯆꯤꯡꯕ ꯐ꯭ꯔꯦꯗꯤꯁꯀꯤꯅ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯦꯔꯤꯛꯅ ꯌꯣꯟꯁꯕꯣꯛꯇꯒꯤ ꯂꯥꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯃꯥꯒꯤ ꯒ꯭ꯔꯤꯟꯂꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯑꯣꯏꯅ ꯆꯥꯛꯂꯦꯟ ꯑꯃ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯃꯁꯤꯗ ꯑꯦꯔꯤꯛꯅ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ ꯉꯁꯤ ꯌꯣꯟꯁꯕꯣꯛꯇꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯦꯔꯤꯛ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯛꯊꯔꯝꯂꯒꯅꯤ ꯋꯥꯔꯝꯂꯒꯅꯤ ꯃꯌꯥꯝꯅ ꯉꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯅꯤ ꯃꯗꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯆꯩꯅꯥꯗꯣ ꯑꯩꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯂꯝꯗꯝꯁꯤꯗ ꯁꯦꯞ ꯑꯣꯏꯔꯕꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯤꯌꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯁꯤꯗ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤ ꯍꯥꯏꯖꯔꯤꯕꯁꯤ ꯃꯇꯝ ꯈꯔ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ ꯃꯌꯥꯝꯅ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯕ ꯃꯇꯝ ꯃꯈꯩ ꯂꯩꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯃꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯊꯪ ꯑꯃꯇꯪ ꯇꯧꯖꯒꯦ ꯃꯗꯨꯗꯤ ꯃꯌꯥꯝ ꯄꯨꯛ ꯊꯟꯅꯕ ꯆꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣꯝꯒꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯌꯣꯟꯁꯕꯣꯛꯇꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯉꯁꯤ ꯄꯨꯕꯤꯔꯛꯏꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯥꯞꯅꯔꯨꯔꯕ ꯏꯆꯥꯅꯨꯄꯤ ꯃꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯄꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯄꯦꯟꯅ ꯆꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯊꯣꯛꯄꯤꯌꯨ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤ ꯑꯦꯔꯤꯛꯁꯨ ꯐꯝꯖꯗꯨꯅ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇ ꯇꯞꯅ ꯍꯥꯏꯔꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯁꯤ ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯈꯣꯡꯆꯠꯇꯨꯒꯤꯅꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯉꯁꯤꯗꯤ ꯀꯌꯥꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯖꯔꯤꯕ ꯐ꯭ꯔꯦꯗꯤꯁꯅ ꯑꯗꯨꯅꯅꯤ ꯕꯥ ꯑꯩꯅ ꯃꯈꯣꯏꯕꯨ ꯁꯦꯞ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯦꯔꯤꯛꯅ ꯑꯩꯒꯤ ꯒ꯭ꯔꯤꯟꯂꯦꯟꯁꯤꯁꯨ ꯁꯦꯞ ꯑꯣꯏꯔꯤꯕꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯌꯥꯝ ꯂꯩꯔꯤ ꯑꯍꯥꯡꯕ ꯖꯒꯥꯁꯨ ꯌꯥꯝ ꯂꯩꯔꯤ ꯃꯐꯝꯁꯤꯗ ꯇꯧꯕ ꯌꯥꯕ ꯍꯣꯠꯅꯅꯤꯡꯉꯥꯏ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ ꯍꯣꯏ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯋꯥꯠꯄ ꯅꯠꯇꯦ ꯊꯥꯅꯕ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯅꯪꯅ ꯒ꯭ꯔꯤꯟꯂꯦꯟꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯁꯤ ꯄꯨꯔꯥ ꯑꯣꯏꯕ ꯌꯥꯔꯤꯕꯅꯤ ꯅꯪꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯄꯨꯔꯥ ꯂꯤꯡꯕ ꯌꯥꯔꯤꯕꯅꯤ ꯐ꯭ꯔꯦꯗꯤꯁꯅ ꯕꯕꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯐꯪꯅꯕꯒꯤꯗꯃꯛ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯖꯔꯛꯂꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯒꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯑꯦꯔꯤꯛꯁꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯁꯤ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯌꯣꯟꯁꯕꯣꯛꯇꯒꯤ ꯐ꯭ꯔꯦꯗꯤꯁꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯗ ꯃꯐꯝꯁꯤꯗ ꯍꯥꯏꯕꯗꯤ ꯒ꯭ꯔꯤꯟꯂꯦꯟꯁꯤꯗ ꯂꯩꯔꯝꯕ ꯑꯦꯔꯤꯛꯀꯤ ꯃꯤꯑꯣꯏ ꯑꯃꯅ ꯙꯞ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯑꯗꯣꯝꯁꯤ ꯑꯩꯒ ꯇꯨꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯅꯨꯄꯤꯁꯤꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯅ ꯍꯥꯏꯈꯤꯕꯗꯨ ꯅꯪꯁꯨ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯉꯁꯤ ꯑꯍꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯈꯨꯗꯤꯡꯃꯛꯁꯨ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ ꯅꯨꯄꯤꯁꯤꯅꯁꯨ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯈꯠꯂꯒ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯁꯜꯂꯛꯂꯒꯗꯤ ꯅꯊ꯭ꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯑꯦꯔꯤꯛꯀꯤ ꯃꯤꯑꯣꯏ ꯑꯃꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯈꯨꯠꯁꯤ ꯐꯥꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯎꯁꯤꯒꯤ ꯊꯋꯥꯏꯗꯤ ꯀꯃꯥꯏꯅ ꯂꯧꯒꯗꯧꯔꯤꯕ ꯅꯪꯒꯤ ꯊꯥꯡ ꯄꯥꯏꯔꯤꯕ ꯈꯨꯠꯁꯤꯗꯤ ꯑꯩꯅ ꯐꯥꯔꯦ ꯃꯁꯤꯗ ꯍꯧꯖꯤꯛ ꯐ꯭ꯔꯦꯗꯤꯁ ꯍꯣꯏꯒꯤ ꯅꯨꯄꯤ ꯑꯃꯁꯤꯒ
एरिक की मियोय निपा अनि सिगा निंगाई संदानरकपसी फ्रेडिस अमदी एरिक नसु उरे अदुगा स्टिक नसु उदगी चंगसलक्तुना नुपा अनि सिदा हाइरी नखोइनी नसा नसागी नफमदा चलो अदुदा कैदौरिबनो हंगली एरिक की मियोय निसिनसु सत्ता खन्ना लैथोरक्तुना करीबा नंग नोजि हाइकिबदो कनादनो हंगजलगली स्टिकना अइना हारिदुना खोइनीदनी ताहौद्रबरा मसिदा खनरकदोरा हाबसी फ्रेडिसनसु खंगदगी मपादा मागी मियोयसिंगसि खामनबा हाइरी एरिकसु थौवा सादना दुमक मा अंगांग मचादी नतेदना मसा ngaktokjanaba masana tawjagadabani फ्रेडिसना बा आइना वारिबसि आइगा लाकमिनरबे स्टिकि नते नंगी मियोयसिंगसिगिदमक हाइबिबनी सोमदना स्टिकता एरिक की मियोयसिंगसिना खुद थादगी चंगसलकपा हौरगले स्टिकनसु खुद थानबसि पामदबदगी हाइरी नखोय यु ngaure खंगी अदुना आई नखोयदा खुद थानिंगदे मसिदगी एरिक की मियोयसिंगसिना स्टिकता खुद थाबा हौरगले स्टिकसु लैथोक्तुना अनिसि लंगलंगदुना फुदरगली हौजि मखोय हुम फुनबसिदा मफमसि पुंचाइ चाइबदगी ग्रीनलैंड सिगी लुचिंगबो ओइदिबा एरिक याम छाउना हौगलक्तुना लावगली करिनो जिंगना खोय हुमना आइगी मांगदो उल्लिबा थोगोलोन बेबारजे एरिक नो जिग छौगलकपसिदा मायामसे तुमिन लैख्रे फुनरिबसिसु लेपख्रे एरिक स्टिकी मनाक्ता चंगसन्दुना मखादा तारिबा सिंजंगसे पाइदुना हाइरी ngasi khakta lakpa nangna aigi yumchimaktada aigi miyoisingbu ikaiba piraba hojik erik na sarakpasida फ्रेडिसु मपागी मचिंगजी खंगमनिना खामना बहुगलकपदा ममासिना मुक फ्रेडिसबु खामनि सोमदा स्टिकसु फ्रेडिसकी मपा ओरिबा एरिक की वाफमसिदा तौफम खंगदन लैरिङै एरिकना मंगोंदा मुन्ना येंगमलगा मखुजे ताप पाइदुना माना पारिबा सिंजंगजी पिसन्दुना स्टिकी मखुजे थांखतुना मायाबसि तानाबा नोक्तुना लाउरी ngachidi khangle aigi ichanubi फ्रेडिसना स्टिक हारिबनि पासी करिगी पामलेबनो हाइबदु हौजिक एरिकना फागी ताथोरक्तुना हराउना मखोल थोकना नोक्सबसिदा पाखतना रुरबा मयामसिसु अमोहन हराउ तयamba फोंदोकनरी मथंगी सिंदना लीफना लैरिबा ग्रीस की कोर्फू हरिबा जगह सिदा लागली मसिदा लीफ ममांगदा लैरिबा समुद्र इमासी वांगदा लैरिबा लमसी येंगदुना वखन तौदुना लैरिङै गेली लाक्तुना हाइरी लीफ कैदौरे उंगगा लैरिबदुना लीफना लैथोरक्तुना अइसि मरुप याम लापना मफमसिदा लागलिबसि अइना मतम कुइनदगी हंगजरको वाहंगदुगी पाउखुम नंगी ननाक्तगी फंगनी हाना लाखिबनी अदुबु ngasi nangna पाउखुम पीबगी महुता इनौनवो वाहंग ओइना मुहापचनबीरे गेलीना नोफे तौदुना हंगली अइना ngarang nangna ईश्वर खोरमदुना लैबदु उकी नंग ईश्वरबुदि थाजबरा लीफना अइना ममांगै हंजन हंजन ईश्वरसि लैतबा जाला हाइना चिंगनबा फाउखी अदुबु मतुंगदा ईश्वरसि लै हाइबगी शकिना मयामा फंगबदगी ngasi ईश्वरसि तसेंगना लै हाइना थाजबा फाउरे गेलीना आइगी मेपतुसु अदुगुम्बने आइगी मेप खुदिमक्सि विज्ञानगी ओइबा साखी यावरुबा ngaktani अदुबु नंग लमसिंगदुगी साखी साबोंदो पामलगदी लमसिंगदु डायरेक्ट जत्तुना थीरुगदबनी अदुगुम्बा साखंद्रिबा लमसिंगदुना माबु कोइथि तिजरिबा अखांकनबा नंगुम्बा मियोसिंगबु ngaijariबनी सोमदा ग्रीनलैंड लोमदना फ्रेडिस मथंदा फमदु लैरिङै मपा एरिक लाक्तुना हाइरी नंग ngasi aina hangba wahang kayagi pakhumdi pire adu khwaidagi maru oiba wahang amadi hangadaba wali nangna mafamsidagi Norway da pandam mamagi damak chatkibadu pandam du pangthokhrabara Fredisna madudi aina Norway hek yaubaga ikui kuidana pangthokre aina mabu mathwai lauduna mana aingonda tawkhibagum mathwakta cross mark su thangna ledur hakchalamani tasengmadi masigi thawdoksi web series asigi ahobada yawkhraba thawdokni mapa erik na hairi aina nangodagi ngasai tari ibu wari singsida masigi wari sina aina khwaidagi nungai habdu oi Fredisna ba masigi wari sidi yam ngalingai matamgi wari ni hojiki ai yam honge erikna mafam sida su nakhoi chatkraba matung kui kuidana ahokba kaya ama leire ahanbada mafam sida phangamba nga sing makharamda loina haithakre madubu taladuna phanaba jahas ajaw ajaw sing sagadabasu mafam sida u ajaw amata haudre aduna mafam sida pothok amata leitrabanina karbar wala singsu lakba lepkhre aduga muk masida ningtham thagi matamda ingbe henjalakpasina aikhoida hena awaba muk hapibani Fredisna muk hairi ba adu orabadi dadaga matam ama nanga nga phaba chapminabada ukhe haiba tingthi jeraba lam haibadu madu oina thiduna maduda oina leirubana phatra erikna phate maramdi madugi nayamba leafna ukhe haiba lamdu taseng leitrabani haibadi aina matam sangna chahi kayasi hanjan chattuna thibe yaba thirabani adubu sungtheng thengnadi
ꯑꯩꯁꯦ ꯃꯤ ꯇꯥꯡꯗ꯭ꯔꯤ ꯐ꯭ꯔꯦꯗꯤꯁ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯑꯩ ꯎꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯂꯤꯐꯅ ꯎꯈꯤ ꯍꯥꯏꯕ ꯂꯝꯗꯨꯅ ꯇꯁꯦꯡꯅ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯂꯩꯔꯝꯂꯣꯏ ꯃꯗꯨꯗ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅ ꯂꯦꯞꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯏꯁꯣꯔꯁꯤꯡꯅ ꯑꯩꯒꯤ ꯇꯧꯁꯤ ꯌꯦꯡꯂꯒ ꯅꯣꯛꯂꯤꯕꯅꯤ ꯅꯌꯥꯝꯕ ꯂꯤꯐꯅ ꯃꯇꯝ ꯑꯃ ꯎꯈꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯤꯖꯔꯕ ꯂꯝꯗꯨ ꯃꯥꯒꯤ ꯚꯥꯞꯇ ꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯐ꯭ꯔꯦꯗꯤꯁꯅ ꯅꯠꯇꯦ ꯕꯥ ꯃꯗꯨꯒꯤ ꯂꯝꯗꯨ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯥꯖꯕꯁꯤ ꯂꯦꯡꯗꯕꯅꯤ ꯕꯥꯅ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯀꯌꯥ ꯄꯪꯂꯤꯗ ꯂꯤꯖꯜꯂꯕꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯥꯖꯕꯁꯤꯗꯤ ꯍꯣꯡꯗ꯭ꯔꯤ ꯃꯐꯝꯗꯨꯕꯨ ꯊꯤꯕ ꯆꯠꯄꯗ ꯑꯩ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏ ꯕꯥꯅꯁꯨ ꯉꯝꯂꯣꯏ ꯑꯦꯔꯤꯛꯅ ꯅꯪꯁꯤꯗꯤ ꯑꯅꯝ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯐ꯭ꯔꯦꯗꯤꯁꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯅꯝ ꯀꯟꯕꯒꯤ ꯒꯨꯟꯁꯤ ꯀꯅꯥꯗꯒꯤ ꯐꯪꯕꯅꯣ ꯕꯥꯗꯒꯤ ꯐꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯨ ꯕꯥ ꯅꯆꯥ ꯑꯩꯉꯣꯟꯗꯁꯨ ꯆꯦꯜꯂꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯑꯅꯝ ꯀꯟꯒꯦꯅ ꯀꯟꯕ ꯅꯠꯇꯦ ꯃꯁꯤ ꯕꯥꯗꯒꯤ ꯂꯧꯅꯔꯛꯄꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯄꯥꯝꯆꯥꯁꯤ ꯑꯃꯨꯛ ꯁꯥꯎꯅꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯤ ꯑꯦꯔꯤꯛꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯤ ꯐꯔꯦ ꯑꯩ ꯅꯪꯕꯨꯗꯤ ꯊꯤꯡꯉꯔꯣꯏ ꯇꯧꯕꯗꯕꯨ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯈꯣꯏꯒꯤ ꯖꯍꯥꯖꯇꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯌꯨ ꯃꯆꯥꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯅꯁꯨ ꯃꯁꯤꯒꯤ ꯑꯌꯥꯕꯁꯤꯗꯤ ꯄꯤꯈ꯭ꯔꯦ ꯑꯦꯔꯤꯛꯅ ꯃꯈꯥ ꯇꯥꯔꯤ ꯆꯠꯂꯣ ꯏꯃꯨꯡꯗ ꯄꯣꯊꯥꯔꯨꯔꯣ ꯆꯠꯂꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯪꯒꯤ ꯅꯄꯥ ꯑꯣꯏꯔꯤ ꯆꯤꯡꯅꯕ ꯀꯔꯤꯝ ꯂꯩꯒꯅꯨ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯦꯟꯃꯥꯔꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯁꯤꯗ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯍꯥꯜꯐꯨꯠ ꯃꯄꯨ ꯐꯣꯛꯕꯥꯠꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯃꯄꯨꯁꯤ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛ ꯕꯣꯟ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯐꯣꯛꯕꯥꯠ ꯃꯅꯥꯛꯇ ꯃꯤ ꯆꯪꯉꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯃꯁꯨꯅꯨꯄꯥ ꯍꯥꯜꯐꯨꯠꯅ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯣꯟ ꯄꯥꯏꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗ ꯃꯄꯨ ꯐꯣꯛꯕꯥꯠꯅ ꯍꯥꯏꯔꯤ ꯅꯉꯣꯟꯗ ꯑꯩ ꯍꯥꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯨ ꯌꯥꯎꯗꯦ ꯃꯣꯟꯗꯨ ꯄ꯭ꯔꯕꯞ ꯊꯝꯃꯨ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯒꯣꯗꯋꯤꯟꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯐꯣꯛꯕꯥꯠꯅ ꯒꯣꯗꯋꯤꯟꯕꯨ ꯀꯧꯗꯨꯅ ꯑꯉꯥꯡꯁꯤ ꯄꯨꯊꯣꯛꯀꯣ ꯍꯥꯏꯔꯤꯉꯩ ꯍꯥꯜꯐꯨꯠꯅ ꯃꯄꯨꯕꯣꯛꯁꯤ ꯃꯃꯥꯏꯗ ꯃꯣꯟ ꯅꯝꯁꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯗ ꯒꯣꯗꯋꯤꯟꯅꯁꯨ ꯈꯥꯝꯇꯣꯛꯄ ꯇꯧꯗꯦ ꯃꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯐꯣꯛꯕꯥꯠ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯣꯔ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯁꯨꯅꯨꯄꯥ ꯍꯥꯜꯐꯨꯠꯅ ꯍꯧꯖꯤꯛ ꯃꯄꯥꯅ ꯄꯥꯏꯔꯤꯕ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨꯒꯤꯗꯃꯛ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯣꯏꯅꯔꯛꯄ ꯃꯄꯨꯁꯤ ꯐꯥꯎꯕ ꯍꯥꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯣꯛꯕꯥꯠ ꯁꯤꯔꯕ ꯃꯇꯨꯡ ꯍꯥꯜꯐꯨꯠ ꯃꯣꯟꯁꯤ ꯊꯝꯃꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯄ꯭ꯔꯕꯞ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯒꯣꯗꯋꯤꯟꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯃꯥꯅꯁꯨ ꯐꯣꯛꯕꯥꯠꯀꯤ ꯅꯩꯁꯜꯂꯤꯕ ꯐꯃꯨꯡꯁꯤ ꯐꯖꯅ ꯁꯦꯝꯕꯤꯗꯨꯅ ꯊꯝꯃꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯍꯦꯔꯜꯅ ꯂꯩꯔꯤꯕ ꯀꯣꯟꯁꯇꯦꯂꯤꯅꯣꯄꯜ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯍꯦꯔꯜꯒꯤ ꯃꯅꯥꯛꯇ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕ VIP ꯄꯥꯔꯇꯤ ꯑꯃꯒꯤꯗꯃꯛ ꯃꯃꯥꯏꯗ ꯎꯞꯅꯕ ꯃꯥꯛꯁ ꯑꯃ ꯊꯤꯟꯕ ꯂꯥꯛꯂꯤ ꯃꯁꯤꯕꯨ ꯍꯦꯔꯜꯅ ꯈꯜꯂꯤꯕꯅ ꯔꯥꯅꯤ ꯖꯣꯅ ꯂꯣꯟꯅ ꯃꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯅꯤ ꯈꯟꯗꯨꯅ ꯎꯞꯁꯟꯗꯨꯅ ꯄꯥꯔꯇꯤꯁꯤ ꯌꯥꯎꯕ ꯂꯥꯛꯂꯦ ꯇꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯏꯟꯚꯥꯏꯠꯁꯤ ꯔꯥꯅꯤ ꯖꯣ ꯑꯃꯗꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁꯅ ꯇꯧꯔꯛꯄ ꯅꯠꯇꯦ ꯍꯦꯔꯜꯕꯨ ꯌꯦꯡꯊꯤꯔꯤꯕ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥꯅ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯀꯧꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯃꯅꯨꯡꯁꯤꯗ ꯍꯦꯔꯜꯕꯨ ꯅꯨꯄꯤ ꯑꯃꯅ ꯈꯨꯠꯈꯠꯇꯨꯅ ꯀꯧꯔꯛꯄꯗꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯁꯤꯗ ꯍꯦꯔꯜꯅ ꯈꯜꯂꯤꯕꯁꯤ ꯃꯃꯥꯏꯗ ꯃꯥꯛꯁ ꯎꯞꯇꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤ ꯔꯥꯅꯤ ꯖꯣꯅꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯛꯁ ꯎꯞꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯛ ꯐꯖꯅ ꯈꯪꯕꯗꯤ ꯉꯝꯗꯦ ꯍꯧꯖꯤꯛ ꯍꯦꯔꯜ ꯅꯨꯄꯤꯁꯤꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯄꯗ ꯈꯔ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯀꯥ ꯑꯃꯗ ꯆꯪꯉꯛꯂꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯒ ꯀꯦꯅꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯃꯥꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯅꯨꯄꯥ ꯆꯪꯉꯛꯄꯁꯤda ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯃꯥꯛꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯦꯔꯜꯁꯨ ꯉꯛꯇꯨꯅ ꯃꯥꯒꯤ ꯃꯥꯛꯁꯨ ꯂꯧꯊꯣꯛꯂꯦ ꯃꯁꯤꯗ ꯍꯦꯔꯜꯅ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯀꯧꯔꯦ ꯍꯥꯏꯕꯁꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯗꯦ ꯍꯦꯔꯜ ꯑꯗꯨꯕꯨ ꯇꯥꯟ ꯆꯥꯅ ꯅꯪ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝ ꯐꯔꯦ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯦꯡꯗꯣꯛꯅꯒꯗꯕ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅꯤꯁꯤ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯔꯛꯄꯅ ꯌꯥꯝ ꯅꯛꯁꯟꯅꯕ ꯃꯔꯤꯁꯨ ꯂꯩꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥꯒꯨꯝꯅ ꯈꯜꯂꯤ ꯑꯩꯅꯗꯤ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯒꯨꯟ ꯐꯖꯅ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯃꯗꯤ ꯅꯪꯒꯤ ꯑꯁꯣꯟꯕꯁꯨ ꯈꯪꯉꯤ ꯋꯥꯐꯝꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯔꯜꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯀꯤꯡ ꯔꯣꯃꯥꯅꯣꯁꯅ ꯃꯈꯥ ꯇꯥꯔꯦ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯣꯟꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯉꯝꯃꯣꯏ ꯈꯜꯂꯤꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯖꯣꯒ ꯇꯨꯃꯤꯟꯅꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯊꯧꯔꯥꯡꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯖꯣꯗ ꯑꯩꯅ ꯏꯟꯁꯤꯟꯗꯨꯅ ꯅꯪꯉꯣꯟꯗ ꯀꯥꯏꯍꯧꯍꯟꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯨꯔꯒꯗꯤ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯔꯨꯔꯒꯗꯤ ꯏꯆꯤꯟꯅꯥꯎ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤ ꯇꯠꯀꯅꯤ ꯈꯟꯕꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗꯕꯅꯤ ꯍꯦꯔꯜꯅ ꯃꯗꯨ ꯄ꯭ꯂꯥꯟ ꯄꯨꯝꯕꯗꯨ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯥꯏꯕꯕꯨ
ꯑꯩꯅ ꯑꯩꯒꯤ ꯔꯥꯅꯤ ꯖꯣꯕꯨ ꯃꯆꯥ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯁꯦ ꯑꯃꯔꯣꯝꯗꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯂꯝꯗꯝꯁꯤꯗꯗꯤ ꯑꯩꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯕꯤꯍꯧꯅꯕ ꯑꯩꯒꯤ ꯏ ꯃꯔꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯏꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯝꯃꯝꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯁꯥꯒꯩꯁꯤꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯤꯕ ꯉꯝꯒꯗꯕꯗꯤ ꯍꯦꯔꯜ, ꯑꯩꯒꯤ ꯏꯅꯥꯎ, ꯅꯪ ꯅꯠꯇꯅ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯆꯥ ꯄꯤꯕ ꯉꯝꯒꯗꯕꯁꯤ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤ ꯍꯦꯔꯜ? ꯍꯧꯖꯤꯛ ꯅꯍꯥꯟꯈꯩ ꯂꯣꯠꯇꯨꯅ ꯊꯝꯂꯨꯔꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯀꯤꯡ ꯔꯣꯃꯥꯅꯣꯁꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯍꯦꯔꯜꯅ ꯉꯁꯥꯏ ꯇꯥꯟꯅꯔꯛꯈꯤꯕ ꯃꯥꯅꯗꯤ ꯔꯥꯅꯤ ꯖꯣꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯅ ꯃꯃꯥꯏꯗꯒꯤ ꯃꯥꯛꯁ ꯂꯧꯊꯣꯔꯛꯄꯗꯗꯤ ꯔꯥꯅꯤ ꯖꯣ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯃꯉꯛꯁꯝꯗ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯃꯝꯂꯦ꯫ ꯍꯦꯔꯜꯁꯨ ꯃꯁꯤꯕꯨ ꯊꯤꯡꯕ ꯉꯝꯍꯧꯗꯕꯗꯒꯤ ꯂꯥꯎꯗꯨꯅ ꯀꯤꯡ ꯔꯣꯃꯥꯅꯣꯁꯄꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯖꯦꯅꯔꯦꯜ ꯃꯥꯅꯤꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯦꯔꯜꯕꯨ ꯐꯥꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯒꯤ ꯊꯧꯔꯥꯡꯅꯤ꯫ ꯉꯁꯤꯗꯤ ꯀꯤꯡ ꯔꯣꯃꯥꯅꯣꯁ ꯍꯥꯠꯄꯒꯤ ꯃꯔꯥꯜꯁꯤ ꯍꯦꯔꯜꯗ ꯊꯪꯖꯤꯟꯗꯨꯅ ꯃꯥꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯄꯒꯤ ꯁꯤꯟꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫